Taraganithoi Shuba Manipur Legislative Assembly gi Manga Shuba Session Lagliba February Kungani Pandagi Pangthoknaba Cabinet na Ayapa Pikre. Chahi asigi ahanba oina pangthokadoriba Assembly Session asi numit kaya chathagadagi haiba adudi Business Advisory Committee na lepagi matung ingani haidi. Cabinet mifam asi ngasi ayuk pung taram makhaidagi hauraga listed agenda taret amasung unlisted agenda ahumlomda kananay nakibane. Cabinet mifam loidaba matung da lamfelda laiba lainga ki wangang loi oidiba Health Minister Dr. Sapam Ranjan ga paumi shinga unabada mahakna haukiba chahi gi May ahumdagi Manipur da thorakiba irang asida mathau pangthokliba commando personal singda compensational allowance oina tha amada lupa lising manga piba aduga vulnerable area singda mathau tawriba atopa security personal singdana tha amada lupa lising ahum pibada ayaba pikre. Manipur State Commission for Women Rule 2024 su pass tawbagaloinana status sida lairiba mafam singi maming thoningba maongda thonba yadanabagi bill su assembly da puthoknaba ayaba pk. Cabinet mifam aduda Manipur da irang asina sokhalaba singda ex gratia pinaba mamangi cabinet na pass tawkiba adu review tawduna irang asina sokhankiba Manipur machana taba CAPF Army Assam Rifles personal singdashu ex gratia pibada ayaba pibagaloinana Manipur Municipalities Act amend tawraga Revenue Officer amasong Panchayat singi Engineer sing state laingakna appointment pibagi ayaba pk haina fogdokhi. Fourth session of the 12th Manipur Legislative Assembly session do Sanadai adjourn tawgiba August 29, 2023 da tawgra matungda akoigi norms na August ki tang kun mapan 2024 gi mamangda session ji haununa baidamakta khana nainakhi sigizida handaki session ji ahanba session oibanina governor's address yaugani aduna handaki session ji February gi tang kun gani pan 2024 da session hogani handaki session je 5th session na batare. Cabinet mifam aduna more the duty tawbada laikhidraba MPS officer SDPO Chingtham Anand Kumar gi machanupa Chingtham Andri da assistant sub inspector gi post pi bayauna mahake family da pension scheme fanghanabagi ayaba pi ki haidi. Loina na Manipur gi irang asina law uba fangkidraba lawmishing da compensation pinaba application thazilakhiba lawmishing gi manungda ahanba phase ki oina apun malawmi lishing ahumga chamri marfuhumdoi laingakna recommend tawkre. Haidi balawmi singa sigi pifam thokpa compensation pinaba lupa crore taraganipan 10 mapan namalom kaithokle. Compensation asi law mapuda chada kun pigani aduga law uba lawmi da chada marfu pigani haidi. Phase ama asi loiraba matungda makhataba phase ani shuba pinaba thaurang tawri haidi cabinet mifam aduna Manipur lainga ki village defense force personnel sing service su listing ani kungamanga gi Mars kuntraga mathoi fawba extend tawbagi ayaba pibagaloina education department gi oza yauna tongan ba staff chartered nifugani thoi contract basis ta thabak launabagi ayaba su pike haidi. Imalam da Manipur gi damakta Manipur gi yaifana baidamakta kathok pigiba SDPO more da laigidaba khoi SDPO gi hinau Chingtham Anand Kumar Singh MPS officer gi mahaki matang da akhoi gi compassionate mahaki macha Chingtham Andri Singh ji mahaki macha ji compassionate appointment ka loina na compassionate appointment duga liberalized pension ga loina na appointment mahaki macha du ASI hoina appointment pina na bidamakta nasi cabinet na ayaba pigre.